ꯂꯣꯟꯅ ꯇ꯭ꯔꯛ 34ꯗ ꯄꯨꯊꯣꯔꯛꯄ ꯂꯨꯄꯥ ꯀ꯭ꯔꯣꯔ 3.10 ꯔꯣꯝꯒꯤ ꯎꯒꯤ ꯕꯤꯝꯁꯤꯡ ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯑꯥꯏꯟ ꯀꯥꯏꯅ ꯇ꯭ꯔꯛ 34ꯗ ꯄꯨꯊꯣꯔꯛꯄ ꯂꯨꯄꯥ ꯀ꯭ꯔꯣꯔ 3.10 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯎ ꯕꯤꯝꯁꯤꯡ ꯐꯥꯒꯠꯄꯒ ꯂꯣꯏꯅꯅ ꯎꯁꯤꯡ ꯑꯗꯨ ꯂꯣꯟꯅ ꯄꯨꯊꯣꯛꯄꯒꯤ ꯊꯕꯛꯇ ꯃ꯭ꯌꯥꯟꯃꯥꯔ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯅ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯦꯛꯁꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯆꯥꯏꯅꯕ ꯃꯐꯝ ꯑꯃꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯇ꯭ꯔꯛ 34 ꯄꯨꯟꯅ ꯗ꯭ꯔꯣꯟ 410 ꯔꯣꯝꯒꯤ ꯎ ꯕꯤꯝꯁꯤꯡ ꯂꯣꯟꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯇ꯭ꯔꯛꯀ ꯀꯣꯟꯅꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 3.10 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯐꯥꯒꯠꯂꯕ ꯎ ꯕꯤꯝꯁꯤꯡ ꯇꯦꯡꯅꯧꯄꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯕꯒ ꯂꯣꯏꯅꯅ ꯃꯣꯇꯣꯔ ꯚꯦꯍꯤꯀꯜ ꯑꯦꯛ 2019 ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯐꯣꯔꯦꯁꯠ ꯔꯨꯜꯁ 2021ꯒꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯎꯁꯤꯡ ꯑꯗꯨ ꯌꯨꯝꯊꯪꯅꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯣꯟꯅ ꯄꯨꯁꯤꯜꯂꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯅꯣ ꯑꯃꯗꯤ ꯎꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯃꯐꯝꯗ ꯄꯨꯈꯤꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯊꯤꯒꯠꯄꯒꯤ ꯑꯀꯟꯕ ꯍꯧꯖꯤꯛ ꯆꯠꯊꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯃꯅꯤꯄꯨꯔꯒ ꯄꯨꯟꯅ ꯀꯤꯂꯣꯃꯤꯇꯔ 349 ꯉꯝꯈꯩ ꯄꯨꯜꯂꯤꯕꯅꯤ꯫ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤꯗ ꯗ꯭ꯔꯒ, ꯅꯣꯡꯃꯩꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯑꯥꯏꯇꯦꯝꯁꯤꯡ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯕꯒꯤ ꯔꯤꯄꯣꯔꯠ ꯀꯌꯥ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯃꯦ 3, 2023ꯗꯒꯤ ꯀꯨꯀꯤ-ꯖꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯇꯩꯗ ꯑꯇꯝꯅꯅ ꯑꯣꯟꯁꯤꯟꯗꯨꯅ ꯇꯝꯊꯤꯔꯕ ꯂꯥꯟ ꯆꯠꯊꯕ ꯍꯧꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯇꯞꯇꯥ ꯍꯥꯏꯔꯒ ꯁꯛꯈꯪꯕ ꯅꯥꯔꯥꯟ ꯁꯦꯅꯥ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯧꯀ꯭ꯔꯥꯛꯄꯝ ꯖꯌꯦꯟꯇꯅ ꯀꯨꯀꯤꯂꯦꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯏꯁꯩꯁꯤꯡ ꯁꯤꯔꯤꯁ ꯅꯥꯏꯅ ꯄꯥꯔꯠ 1ꯗꯒꯤꯅ 10 ꯐꯥꯎꯕ ꯂꯦꯞꯇꯅ ꯁꯛꯇꯨꯅ ꯄꯨꯊꯣꯔꯛꯄ ꯍꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯨꯀꯤ-ꯖꯣ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯁꯤ.ꯑꯦꯁ.ꯑꯣ.ꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠꯁꯤꯡ ꯐꯥꯏꯜ ꯇꯧꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅꯁꯨ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯄꯗ ꯅꯠꯇꯅ ꯑꯃꯨꯛꯀꯁꯨ ꯑꯅꯤꯔꯛ ꯁꯨꯕ ꯀꯝꯄ꯭ꯂꯦꯟ ꯑꯃꯃꯨꯛ ꯐꯥꯏꯜ ꯇꯧꯔꯛꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕ ꯀꯝꯄ꯭ꯂꯦꯟ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 18ꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯑꯗꯨꯃꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯔꯤꯁꯤꯚ ꯇꯧꯈ꯭ꯔꯦ꯫ ꯁꯩꯁꯛꯄ ꯇꯞꯇꯥꯒꯤ ꯃꯊꯛꯇ ꯑꯅꯤꯔꯛ ꯁꯨꯕ ꯀꯝꯄ꯭ꯂꯦꯟ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ (NIAꯅ) ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯂꯥꯟꯒꯤ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯂꯧꯈꯠꯄ ꯀꯦꯁ 3ꯒꯤ ꯋꯥꯌꯦꯜ ꯆꯠꯊꯕ ꯌꯥꯅꯕꯒꯤꯗꯃꯛ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟꯗ ꯁꯦꯁꯟ ꯖꯖꯀꯤ ꯀꯣꯔꯠꯄꯨ NIAꯒꯤ ꯁ꯭ꯄꯤꯁꯦꯜ ꯀꯣꯔꯠ ꯑꯣꯏꯅ ꯗꯤꯖꯤꯒꯅꯦꯇꯦꯗ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥ ꯑꯁꯤꯒꯤ 22ꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯈꯤꯕꯒꯤ ꯍꯛ ꯊꯪꯅꯕ ꯅꯨꯃꯤꯠꯇꯅꯤ꯫ ꯁꯩꯁꯛꯄ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯇꯥꯡꯀꯛ ꯅꯥꯏꯅ ꯁꯛꯂꯛꯂꯤꯕ ꯀꯨꯀꯤꯂꯦꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯏꯁꯩ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯅꯤꯁꯨꯕ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯑꯁꯤ ꯐꯥꯏꯜ ꯇꯧꯔꯛꯄꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯚꯥꯏꯔꯜ ꯑꯣꯏꯔꯛꯈꯤ꯫ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯄꯥꯎ-ꯆꯦ ꯑꯁꯤꯅ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯅꯅꯕ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯉꯁꯤ ꯑꯌꯨꯛ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯄꯥꯎ-ꯆꯦꯁꯤꯅ ꯃꯉꯣꯟꯗ ꯍꯪꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯍꯥꯛꯅ ꯀꯨꯀꯤꯂꯦꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯏꯁꯩꯁꯤꯡ ꯁꯤꯔꯤꯁ ꯅꯥꯏꯅ ꯁꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯌꯧꯍꯜꯂꯛꯈꯤꯕꯗꯨ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯟ ꯍꯧꯒꯠꯂꯛꯄꯒꯤ ꯑꯀꯟꯕ ꯃꯇꯝ ꯑꯣꯏꯈꯤꯕ ꯖꯨꯂꯥꯏ 8, 2023ꯗꯒꯤꯅꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯒꯤ ꯏꯊꯛꯇ ꯑꯅꯤꯔꯛ ꯁꯨꯕ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯏꯁꯩꯒꯤ ꯁꯤꯔꯤꯁ ꯑꯁꯤꯒꯤ ꯄꯥꯔꯠ 1ꯗꯒꯤ 20 ꯐꯥꯎꯕ ꯄꯛꯁꯤꯟꯗꯨꯅ ꯇꯧꯔꯛꯂꯕꯁꯨ ꯏꯁꯩ ꯑꯁꯤꯒꯤ 10 ꯁꯨꯕ ꯇꯥꯡꯀꯛꯇꯗꯤ ꯀꯨꯀꯤ-ꯖꯣꯁꯤꯡꯗ ꯀꯥ ꯍꯦꯟꯅ ꯑꯀꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯂꯥꯟ ꯑꯁꯤ ꯑꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯂꯒ ꯃꯁꯤꯕꯨ ꯃꯥꯌꯣꯛꯅꯔꯤꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯍꯣꯕ ꯀꯌꯥ ꯂꯩꯔꯛꯄ ꯎꯔꯛꯄꯗꯒꯤ ꯑꯁꯣꯝꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ 10 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯏꯁꯩꯁꯨ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯏꯁꯩ ꯅꯠꯇꯕꯅꯤꯅ ꯊꯣꯏꯗꯣꯛꯅ ꯈꯣꯏꯖꯪꯅ ꯇꯥꯕꯤ ꯌꯦꯡꯕꯤꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯚꯤꯌꯨꯋꯔ ꯂꯥꯈ ꯑꯃꯔꯣꯝꯗꯤ ꯌꯧꯔꯦ꯫ ꯀꯨꯀꯤ-ꯖꯣꯁꯤꯡꯅ ꯏꯁꯩ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯛꯂꯕꯁꯨ ꯏꯁꯩ ꯑꯁꯤꯒꯤ 15 ꯁꯨꯕ ꯇꯥꯡꯀꯛ ꯃꯊꯪ ꯊꯥꯒꯤ 5ꯗ ꯐꯣꯡꯅꯅꯕ ꯉꯔꯥꯡ ꯐꯥꯎꯕꯗ ꯔꯦꯀꯣꯔꯗꯤꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯅꯨꯡꯁꯤꯖꯕꯒꯤꯗꯃꯛ ꯏꯁꯩꯒꯤ ꯁꯤꯔꯤꯁ ꯑꯁꯤ ꯂꯦꯞꯇꯅ ꯁꯛꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ 15 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯏꯁꯩ ꯑꯁꯤꯗꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯌꯥꯎꯅ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯅꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯎꯈꯨꯝꯁꯤꯡ ꯄꯤꯕ ꯏꯁꯩ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯀꯨꯝꯖꯥ 1996ꯇ ꯃꯍꯥꯛꯀꯤ ꯏꯁꯩ ꯄꯥꯋꯔ ꯑꯣꯐ ꯑꯦꯛꯁꯇꯦꯟꯁꯟ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯇꯞꯇꯥ ꯍꯥꯏꯅ ꯈꯪꯅꯕꯤꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯏꯁꯩ ꯁꯛꯄꯗꯤ ꯑꯗꯨꯃꯛ ꯍꯧꯔꯛꯈ꯭रे꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯗꯤ ꯋꯥꯔꯛꯀꯤ ꯏꯁꯩ ꯑꯣꯏꯈꯤꯕꯅꯔꯥ ꯀꯔꯤꯒꯤꯅꯣ ꯃꯤꯌꯥꯝꯅ ꯈꯪꯕꯤꯈꯤꯗꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯏꯁꯩ 550 ꯔꯣꯝꯒꯤ ꯃꯊꯛꯇ ꯁꯛꯈ꯭रे꯫ ꯑꯩꯒꯤ ꯏꯆꯥ ꯄꯨꯟꯅ 5ꯅꯤ, ꯏꯆꯥꯅꯨꯄꯥ 1 ꯑꯃꯁꯨꯡ ꯏꯆꯥꯅꯨꯄꯤ 4ꯅꯤ꯫ ꯏꯆꯥꯅꯨꯄꯥꯗꯨ ꯃꯌꯨꯝ ꯄꯥꯜꯂꯦ, ꯏꯁꯨ 2 ꯂꯩꯔꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯑꯃꯅ ꯍꯟꯗꯛꯇ ꯂꯥꯟ ꯃꯅꯨꯡꯗ ꯂꯨꯍꯣꯡꯈ꯭रे꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯒꯤ ꯌꯦꯡꯗꯨꯅ ꯃꯁꯤꯕꯨ ꯍꯧꯔꯛꯈꯤꯕ ꯀꯨꯝꯖꯥ 2023ꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯀꯟꯁꯔꯠ ꯑꯃꯠꯇꯗ ꯁꯔꯨꯛ ꯌꯥꯔꯛꯇ꯭ꯔꯤ꯫ ꯀꯨꯀꯤꯂꯦꯟ ꯃꯤꯡꯊꯣꯟꯕ ꯏꯁꯩ ꯁꯛꯄꯒꯤ ꯃꯇꯥꯡꯗ ꯌꯨꯝꯗ ꯄꯨꯂꯤꯁ ꯂꯥꯛꯂꯝꯕ ꯌꯥꯎꯈ꯭रे꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯌꯦꯡꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯏꯁꯩ ꯁꯛꯈꯤꯒꯅꯤ꯫ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯐꯥꯕ ꯂꯥꯛꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯥꯡ ꯊꯥꯅ ꯆꯠꯇꯨꯅ ꯖꯦꯜꯗ ꯊꯥꯖꯤꯜꯂꯕꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯏꯁꯩ ꯁꯛꯄ ꯂꯦꯞꯈꯤꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯎ-ꯆꯦ ꯑꯁꯤꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯒꯦ ꯍꯥꯏꯕ
ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯗꯤ ꯆꯍꯤ 58 ꯁꯨꯔꯦ ꯍꯥꯏꯔꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯨꯀꯤꯂꯦꯟ ꯃꯤꯡꯊꯣꯟꯕ ꯏꯁꯩ ꯁꯛꯂꯛꯄꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯂꯧꯈꯠꯄ ꯀꯦꯁ 2 ꯁꯨꯔꯦ ꯑꯗꯨꯒ ꯌꯨꯝꯗ ꯄꯨꯂꯤꯁ ꯂꯥꯛꯂꯝꯕꯁꯨ 2ꯔꯛ ꯁꯨꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯏꯁꯩ ꯁꯛꯄꯒꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯁꯤꯗꯒꯤ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯀꯤꯑꯣꯀꯥꯏ ꯇꯥꯎꯟꯁꯤꯞꯇ ꯂꯩꯕ ꯈꯤꯑꯣꯅꯤꯀꯤ ꯚꯤꯂꯦꯖꯇ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯆꯠꯊꯔꯤꯉꯩꯗ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯑꯣꯏ 10 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ 10 ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯤꯈꯤ ꯑꯃꯁꯨꯡ 10 ꯍꯦꯟꯕꯅ ꯁꯣꯛꯈꯤꯕ ꯑꯗꯨꯗ 8ꯀꯤ ꯐꯤꯚꯝ ꯂꯨꯅ ꯂꯩ ꯍꯥꯏꯅ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯔꯥꯋꯥꯗꯤ ꯅ꯭ꯌꯨꯁꯅ ꯐꯪꯕ ꯄꯥꯎꯗ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯁꯤꯖꯤꯟꯅꯔꯤꯕ ꯕꯣꯝ ꯑꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯏꯔꯥꯋꯥꯗꯤ ꯅ꯭ꯌꯨꯁꯅ ꯊꯥꯗꯣꯔꯛꯄ ꯐꯣꯇꯣꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯉꯥꯡ 2ꯁꯨ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯍꯣꯡꯐꯝ ꯑꯣꯏꯔꯤꯕ ꯌꯨꯝ ꯑꯗꯨꯁꯨ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯀꯤꯑꯣꯀꯥꯏ ꯇꯥꯎꯟꯁꯤꯞ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡꯗ ꯀꯦꯔꯟ ꯅꯦꯁꯅꯦꯜ ꯌꯨꯅꯤꯌꯟ ꯕ꯭ꯔꯤꯒꯦꯗ 3ꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯨꯍꯣꯡꯕ ꯚꯤꯂꯦꯖ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯁꯤꯇꯥꯎꯡ ꯇꯨꯔꯦꯜꯒꯤ ꯅꯣꯡꯄꯣꯛ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯁꯤꯡ ꯀꯥꯔꯦꯟ ꯅꯦꯁꯅꯦꯜ ꯌꯨꯅꯤꯌꯟ ꯕ꯭ꯔꯤꯒꯦꯗꯅ ꯃꯄꯨꯡ ꯐꯥꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯆꯍꯤ 2ꯔꯣꯝ ꯑꯁꯤꯗ ꯃꯔꯝ ꯑꯗꯨꯅ ꯈꯨꯠꯊꯣꯛꯅꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨ ꯀꯦꯔꯟ ꯅꯦꯁꯅꯦꯜ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥꯡ ꯑꯣꯏꯔꯤꯕꯁꯤꯡꯅ ꯊꯥꯏꯂꯦꯟ ꯕꯣꯔꯗꯔꯒꯤ ꯀꯥꯔꯦꯟ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯄꯣꯖꯤꯁꯟꯁꯤꯡꯗ ꯂꯥꯟꯗꯥꯔꯨꯕꯗꯒꯤꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄꯦꯔꯥꯂꯦꯜ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯚꯔꯟꯃꯦꯟꯠ (NUG)ꯅ ꯊꯝꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯌꯨꯋꯥ ꯍꯥꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯝꯗꯨꯗꯒꯤ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ 495 ꯂꯩꯕ ꯑꯁꯤꯟꯕ ꯊꯨꯡꯅ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ 413 ꯍꯥꯠꯈꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯆꯠꯊꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯥꯟꯗꯥꯒꯤ ꯃꯅꯨꯡꯗ ꯁꯥꯏꯀꯥꯡ ꯔꯤꯖꯟꯒꯤ ꯗꯤꯄꯥꯌꯟ ꯇꯥꯎꯟꯁꯤꯞꯇ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯍꯨꯟꯇꯥꯒꯤ ꯐꯥꯏꯇꯔ ꯖꯦꯠꯅ ꯊꯥ ꯑꯁꯤꯒꯤ 12ꯗ ꯕꯣꯝ ꯊꯥꯗꯗꯨꯅ ꯃꯍꯩꯔꯣꯏ 22 ꯑꯃꯁꯨꯡ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯣꯖꯥ 2 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯇꯨꯅꯤ ꯍꯥꯏꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈ꯭ꯔꯦ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 2 ꯄꯣꯏꯔꯧꯈꯣꯡꯖꯤꯜ ꯕ꯭ꯔꯥꯟꯆꯅ ꯁꯤꯟꯗꯨꯅ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ (ꯕꯣꯁꯦꯝ), ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ (ꯀꯣꯁꯦꯝ) ꯑꯃꯁꯨꯡ CBSEꯅ ꯂꯧꯕ ꯆꯍꯤ ꯑꯁꯤꯒꯤ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12 ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯌꯥꯏꯔꯤꯄꯣꯛ ꯄꯣꯏꯔꯧꯈꯣꯡꯖꯤꯜ ꯈꯨꯜꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 2 ꯄꯣꯏꯔꯧꯈꯣꯡꯖꯤꯜ ꯕ꯭ꯔꯥꯟꯆꯀꯤ ꯀꯦꯝꯄꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯟꯗ꯭ꯔꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯊꯧꯅꯥꯎꯖꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯅꯥꯎꯖꯝ ꯔꯣꯕꯥꯔꯠꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ, ꯄꯣꯏꯔꯧꯈꯣꯡꯖꯤꯜ ꯍꯥꯏꯁ꯭ꯀꯨꯜꯒꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯑꯣꯖꯥ ꯂꯥꯏꯁ꯭ꯔꯝ ꯀꯨꯟꯖꯔꯥꯖꯅ ꯊꯧꯔꯝ ꯃꯄꯨ ꯑꯗꯨꯒ ꯑꯣꯜ ꯄꯣꯏꯔꯧꯈꯣꯡꯖꯤꯜ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (APUCO)ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯥꯏꯁ꯭ꯔꯝ ꯕꯨꯗꯥ, ꯇꯨꯂꯤꯍꯜ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯍꯥꯟꯅꯒꯤ ꯃꯦꯝꯕꯔ ꯃꯥꯏꯕꯝ ꯑꯣꯡꯕꯤ ꯁꯥꯕꯤꯇ꯭ꯔꯤ, ꯇꯨꯂꯤꯍꯜ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯝꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯀꯣꯟꯊꯧꯖꯝ ꯁꯣꯚꯥ, ꯑꯣꯜ ꯄꯣꯏꯔꯧꯈꯣꯡꯖꯤꯜ ꯃꯩꯔꯥꯄꯥꯏꯕꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯣꯟꯊꯧꯖꯝ ꯑꯣꯡꯕꯤ ꯕꯤꯂꯥꯁꯤꯅꯤ, AT ꯌꯨꯅꯤꯠ 2ꯒꯤ ꯀꯃꯥꯟꯗꯔ ꯀꯦ. ꯔꯣꯀꯤ, AT ꯌꯨꯅꯤꯠ 2 ꯄꯣꯏꯔꯧꯈꯣꯡꯖꯤꯜ ꯕ꯭ꯔꯥꯟꯆꯀꯤ ꯀꯃꯥꯟꯗꯔ ꯅꯤꯉꯣꯝꯕꯝ ꯑꯃꯨꯖꯥꯎ, MSPDCL ꯌꯥꯏꯔꯤꯄꯣꯛꯀꯤ ꯃꯦꯅꯦꯖꯔ ꯀꯣꯟꯊꯧꯖꯝ ꯕꯤꯅꯣꯏ, GSTTC DMUꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ ꯇꯦꯟꯁꯨꯕꯝ ꯃꯪꯂꯦꯝꯕ, ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ ꯀꯣꯟꯊꯧꯖꯝ ꯄ꯭ꯔꯤꯌꯥꯅꯟꯗ, ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡ ꯀꯣꯡꯕꯝ ꯖꯦꯛꯁꯟ ꯑꯃꯁꯨꯡ ꯂꯥꯏꯁ꯭ꯔꯝ ꯗꯦꯖꯦꯟꯗ꯭ꯔꯣꯅꯆꯤꯡꯕꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯄꯣꯏꯔꯧꯈꯣꯡꯖꯤꯜ ꯈꯨꯜꯒꯤ ꯑꯣꯏꯅ CBSE, ꯕꯣꯁꯦꯝ ꯑꯃꯁꯨꯡ ꯀꯣꯁꯦꯝꯒꯤ ꯀ꯭ꯂꯥꯁ 11 ꯑꯃꯗꯤ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡꯗ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤꯒꯤ ꯃꯤꯊꯨꯡꯂꯦꯟꯁꯤꯡꯅ ꯂꯦꯡꯌꯥꯟ ꯐꯤ, ꯃꯣꯃꯦꯟꯇꯣ ꯑꯃꯗꯤ ꯁꯥꯏꯇꯦꯁꯟꯁꯤꯡ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ STꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯅꯕ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯅꯕ ꯋꯥꯔꯦꯞꯅꯈ꯭ꯔꯦ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯖꯥꯎ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯁꯪꯂꯦꯟꯗ ꯉꯁꯤ ꯋꯥꯔꯜꯗ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ (WMC) ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯀꯤ ꯑꯦꯅꯨꯑꯦꯜ ꯖꯦꯅꯔꯦꯜ ꯃꯤꯇꯤꯡ ꯐꯝꯈ꯭ꯔꯦ ꯍꯥꯏꯅ WMC ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ. ꯃꯨꯍꯦꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯗ ꯃꯤꯇꯩꯁꯤꯡꯕꯨ ST ꯂꯤꯁꯠꯇ ꯆꯜꯍꯟꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇꯔꯗ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯅꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯅꯕ ꯋꯥꯔꯦꯞꯅꯈ꯭ꯔꯦ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ WMCꯒꯤ ꯃꯦꯝꯕꯔꯁꯤꯡ ꯄꯨꯟꯗꯨꯅ ꯅꯨꯡꯊꯤꯜ ꯄꯨꯡ 1ꯗꯒꯤ 4 ꯐꯥꯎꯕ WMC ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯎꯔꯤꯛꯈꯤꯟꯕꯝ ꯀꯨꯟꯖꯣꯅ, ꯃꯌꯥꯏ ꯇꯥꯡꯕꯜ ꯐꯦꯗꯦꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯄꯝ ꯖꯥꯗꯨꯃꯅꯤꯅ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯗꯨꯅ ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯃꯥꯡꯗ ꯇꯥꯔꯤꯕ ꯂꯩꯕꯥꯛꯀꯤ ꯋꯥꯊꯣꯛ ꯑꯃꯁꯨꯡ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯍꯤꯔꯝꯁꯤꯡꯗ ꯈꯟꯅꯈꯤ꯫ MUꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯀꯥꯡꯉꯨꯖꯝ ꯌꯨꯒꯤꯟꯗ꯭ꯔꯣꯅ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯅꯗ꯭ꯔꯕ ꯚꯤꯂꯦꯖ ꯆꯤꯐꯁꯤꯡꯒꯤ ꯆꯤꯐꯇꯦꯟꯁꯤꯞꯀꯤ ꯄꯋꯥꯔ ꯀꯔꯝꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯅꯩꯅꯈꯤ꯫ ꯗꯤ ꯃꯅꯤꯄꯨꯔ ꯍꯤꯜꯁ ꯑꯦꯔꯤꯌꯥꯁ ꯑꯦꯛꯋꯤꯖꯤꯁꯟ ꯑꯣꯐ ꯆꯤꯐꯁ ꯔꯥꯏꯠꯁ ꯑꯦꯛꯠ 1967ꯗ ꯃꯅꯤꯄꯨꯔꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯔꯤꯉꯩꯗ ꯏꯟꯗꯤꯌꯟ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯕꯤꯜ ꯄꯥꯁ ꯇꯧꯗꯨꯅ ꯃꯇꯝꯗꯨꯗ ꯑꯦꯛꯠ ꯑꯣꯏꯅꯕ ꯃꯅꯤꯄꯨꯔ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯇꯧꯈ꯭ꯔꯕ ꯚꯤꯂꯦꯖ ꯆꯤꯐꯁꯤꯡꯒꯤ ꯆꯤꯐꯇꯦꯟꯁꯤꯞ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯑꯗꯨꯕꯨ ꯀꯔꯝꯅ ꯍꯨꯔꯥꯟ ꯂꯥꯟꯅꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯦꯛꯠ ꯑꯁꯤꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯕꯨ ꯁꯤꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯆꯞ ꯆꯥꯅ ꯋꯥꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯈꯤ꯫ ST ꯂꯤꯁꯠꯇ ꯆꯟꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ 2013ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯥꯗꯅ ꯊꯝꯂꯝꯂꯤꯕ ꯃꯤꯇꯩꯒꯤ
ethnography amasung latest socio-economic report anibu matam manghandana lengakna India government ta thabinaba kana taksinaba warif naki mitegi identity kanabagi damak ST gi constitutional protection amadi mitei ekhoi yamna tangai fade mitegi identity kanabagi honabada kanagumba amatagi ayaba permission su mathau tade haibasi leibak miyamna khangi amasung lengakna su khangadabani haibasi ngasigi mifamna Manipur lengakta yamna maruiba pausel oina piki kokomi gi khongjang sawgatladuna more amadi Churachandpur gi IDP singna wakat mifam chathakre Central Security Force na Manipur State Transport MST gi bus tagi Manipur muthat hankiba thawongi mayakta kokomi na changsilakliba khongjang sawgatladuna Maitai Council more MCM na sinduna against the insult of Manipur identity haiba banner makhada mori amadi Churachandpur dagi lanjelaktuna Langol gi game village Zone 3 da laiba alternate housing complex relief camp ta changjafam lauduna lairiba internally displaced person IDPs singna center amadi state lenga ki thawong bu yaning da ba utuna wakan mifam chathakre ngasi chathaki ba wakan mifam adu da sarugya ki ba relief camp asida changjafam lauduna laibi Moirangthem Asarani na hai mamangda palamba BJP lenga na lanjinari ba mioi singbu masa masa gi mayumda hanjilhanba ngamdaba thamlamba adu February thadagi state asida lakiba PR lengak na lanjinari singi awaba sing ko halagani madi masa masa gi mayumda hanjinba ngamlagani khanaramba adugi ona tainabada Manipur State Transport ki bus tagi Manipur muthanaba Central Force na chatharak pathawong pende thawong asi chatharak ba fawada Manipur gi governor na tumina laishin ba yaning di haiki chathaki ba wakan mi famadu da IDP singna lamdam asida popular government ama lehelu lenga ki chukli pai ba haitaba governor from thado u mathau masak khang da ba DGP chief secretary amadi security advisor khudak ta fam thado haiba kholau sulauki Nagalamram da Maitai Council more MCM na sinduna Wangjing Kodongbuk Peace Sport Complex Relief Camp ground da su miyam ge ba wakat mi fam ama fam ki ngasigi wakat mi fam adu da more degi lanjelaktuna Wangjing Kodongbuk Peace Sport Complex Relief Camp amadi Wangjing Lamding Higher Secondary School Relief Camp ta changang fam lauduna lairiba IDP sing sarugyaki more gi IDP sing na security advisor chief secretary DGP fam thado governor na miyam da lale hayu haina thaba placard sing sizinaki Loinina Central Force amasung State Force ki thawong yaningde mara leiba sing chairak pi gadabani athuba matamda more gi IDP sing morel da halan gadabani Manipur gi governor amasung chief secretary ki thawong yaningde haiba kholawga kaya sulauduna more gi wakat mi fam adu chathaki Amaram da Uruf Minority Girls Hostel Relief Camp to so more de gilanje laktuna relief camp asida changja fam lauduna leiriba more gi IDP sing na Maitai Council na sinduna pangthokpa against the insult of Manipur identity haiba banner makhada kokomi bu sawgaladuna wakan mi fam chathaki Constitution gi Article 3 amend tawduna Manipur gi historical status hamnaba president taksin kre Indian Constitution के Article 3 amend tawduna Manipur na kumja 1949 के October taraga mangada India da chindringai gi mamang da leiramba Manipur gi status mayek sengna panba clause ama happy na bayawna tongan ba demand sing yaba memorandum ama laiba sigi president of People's Progressive Alliance Manipur gi maikai de pisin kray People's Progressive Alliance Manipur gi maikai de pisin ki ba memorandum aduda Constitution gi Article 3 amend tawduna Manipur gi matang da clause ama hamna bataksin baga loina clause asida Manipur State Constitution Act of 1947 recognized tawbaga loina na matung da Manipur ga mari leinaba effect tawgada constitutional provisions sing natraga amendments sing Manipur gi unique historical and political context ta yengadabani asumna recognized tawba khaktana Manipur gi legacy ikai khumnabaga loina Indian Union gi saruk ama oina Manipur gi distinct identity asibu mirai bangam no haiba wafam thamli Memorandum aduna makha tarduna Constitution amendment wina ba proposed to riba simang Manipur gi territorial integrity kai daba amadi Manipur miyam gi constitutional right chapchana fangbangam naba amadi Manipur gi unique historical status asibu khangbi nabani thaurang asi lokhat pibana Federalism gi principle mapangal kalhan bagal loinana thajanaba amasung apun bagi wakhalonsu sagatpa ngamgani hairi Masina tana kumja 1949 gi October taraga manga gi mamang da leiramba Manipur gi territorial integrity ka halo haibagi matang da president na ordinance ama thoktuna Manipur miyam da thajaba pibiu Ordinance asima constitutional safeguard oibada nachana Manipur gi territorial integrity amadi historical boundary da Union of India gi legislative natraga executive ki oiba action amata na so aloidabani masina Indian Union gi manungda Manipur gi identity amadi heritage pu ikai khumnaba ngamgani hairi Cherol aduna makha tarduna Indian Constitution gi Article 3 Manipur apply to haibi matang da constitutional amendment ama
Parliamenta introduce tꯧꯒꯗꯕꯅꯤ ꯀꯨꯝꯖꯥ 1949 ꯒꯤ ꯑꯣꯛꯇꯣꯕꯔ 15 ꯒꯤ ꯃꯃꯥꯡꯗ sovereign country ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯒꯤ historical status ꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯃꯅꯤꯄꯨꯔꯗ Article 3 ꯑꯁꯤꯅ ꯀꯣꯟꯁꯤꯜꯍꯟꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯍꯟꯗꯛ May 20 ꯗ ꯃꯅꯤꯄꯨꯔꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯄ ꯁꯤꯔꯨꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ 2025 ꯀꯣꯚꯔꯦꯖ ꯇꯧꯅꯕ ꯏꯝꯐꯥꯜꯗꯒꯤ ꯄꯥꯎꯃꯤ ꯀꯥꯡꯕꯨ ꯑꯃ ꯆꯠꯄꯗ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯕꯁꯀꯤ ꯃꯃꯥꯡꯗ ꯏꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯔꯤꯁꯨꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯒ꯭ꯋꯥꯜꯇꯥꯕꯤꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯃꯛꯅ ꯆꯍꯤ 2 ꯍꯦꯟꯅ ꯏꯔꯥꯡ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯍꯦꯟꯅ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯦ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯊꯥꯕ ꯒꯥꯔꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯍꯜꯂꯦ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯒꯚꯔꯅꯔꯅ ꯄꯨꯐꯝ ꯊꯣꯛꯏ ꯑꯃꯗꯤ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯑꯁꯤ ꯀꯅꯥꯒꯤ ꯑꯌꯥꯕꯅꯣ ꯑꯣꯊꯣꯔꯤꯇꯤꯅ ꯃꯁꯤꯒꯤ ꯑꯌꯥꯕ ꯄꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯒꯚꯔꯅꯔ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯣꯏꯍꯟꯕꯤꯒꯅꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ DGPꯁꯨ ꯃꯁꯥꯒꯤ ꯃꯊꯧꯗ ꯊꯧꯑꯣꯏꯗꯕꯒꯤ ꯃꯈꯣꯏꯁꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯇꯛꯁꯤꯜꯂꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯕꯁ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯄꯨꯝꯕꯗ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯑꯊꯤꯡꯕ ꯄꯤꯗꯅꯕ ꯆꯠꯄ ꯌꯥꯍꯟꯅꯕ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯥꯔꯃꯤ ꯑꯃꯗꯤ BSFꯇ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯕꯤꯌꯨ꯫ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯁꯤꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯍꯟꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯔꯤꯀꯃꯦꯟ ꯇꯧꯒꯗꯕꯅꯤ ꯑꯃꯗꯤ ꯍꯥꯏꯋꯦꯁꯤꯡꯗ ꯏꯂꯤꯒꯦꯜ ꯑꯣꯏꯅ ꯇꯦꯛꯁ ꯂꯧꯔꯤꯕ ꯇꯦꯔꯣꯔꯤꯁꯠ ꯅꯠꯇ꯭ꯔꯒ ꯑꯦꯟꯇꯤ ꯁꯣꯁꯤꯑꯦꯜ ꯑꯦꯂꯤꯃꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯅꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯇꯛꯁꯤꯟꯈꯤ꯫ ꯑꯃꯔꯣꯝꯗ ꯒ꯭ꯋꯥꯜꯇꯥꯕꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯦꯟꯗ꯭ꯔꯕ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯉꯔꯥꯡ May 15 ꯗ ꯏꯝꯐꯥꯜꯒꯤ ꯔꯥꯖꯚꯕꯟ ꯇꯝꯅ ꯈꯣꯡꯆꯠ ꯑꯃ ꯂꯥꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯊꯤꯡꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯥꯞꯁꯤꯟꯗꯨꯅ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯨꯄꯤ 9 ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯍꯟꯗꯅꯕ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯄꯤꯄꯜꯁ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯑꯦꯂꯥꯏꯟꯁ ꯃꯅꯤꯄꯨꯔ ꯑꯁꯤ ꯐꯦꯁ ꯑꯣꯐ ꯐ꯭ꯔꯤꯗꯝ, ꯏꯃꯥꯒꯤ ꯃꯩꯔꯥ ꯃꯩꯇꯩ, ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ, ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯡꯒꯜ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯑꯣꯜ ꯏꯟꯗꯤꯌꯥ ꯇꯥꯟꯖꯤꯝ ꯍꯨ ꯏꯟꯁꯥꯐ, ꯃꯅꯤꯄꯨꯔ ꯀꯃꯤꯇꯤ ꯑꯣꯟ ꯔꯤꯂꯤꯐ ꯑꯦꯟড ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ, ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯊ ꯁꯦꯟꯇꯔ, ꯃꯥꯏꯅꯣꯔꯤꯇꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ 18ꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯕꯣꯗꯤ ꯑꯃꯅꯤ꯫